ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯨꯜꯂꯤꯕ ꯐꯨꯠꯁꯦ ꯑꯩꯈꯣꯏ ꯉꯔꯥꯡꯒꯤ ꯐꯨꯠꯕꯣꯜ ꯀꯥꯈꯤꯕꯒꯤ ꯁ꯭ꯄꯦꯟꯒ ꯐ꯭ꯔꯥꯟꯁꯀ ꯀꯥꯈꯤꯕꯒꯤ ꯑꯗꯨꯒꯤ ꯋꯥꯊꯣꯛꯇꯒꯤ ꯑꯗꯨꯒꯤꯗ ꯊꯥꯅꯈꯤꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯗꯨꯗꯒꯤ ꯍꯥꯏꯅꯈꯤꯕꯗꯒꯤ ꯄꯥꯡꯊꯣꯛꯆꯕ ꯆꯥꯅꯕꯅꯤ ꯑꯗꯨꯒ ꯁꯤ ꯄꯣꯠꯁꯤ ꯃꯀꯣꯛꯇꯤ ꯅꯝꯍꯧꯗ꯭ꯔꯦ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯍꯌꯦꯡ ꯑꯇꯣꯞꯄ ꯍꯥꯞꯆꯤꯜꯂꯒ ꯅꯝꯃꯒꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯗꯨꯒ ꯁꯤ ꯁꯦꯝꯁꯤ ꯃꯀꯣꯛꯅꯤ ꯑꯣꯛ ꯃꯀꯣꯛ ꯀꯅꯥ ꯁꯦꯝꯃꯤ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯩꯈꯣꯏ ꯇꯥꯆꯧ ꯖꯣꯏꯆꯟꯗ꯭ꯔ ꯁꯤꯗ ꯄꯨꯔꯥ ꯑꯍꯟꯅ ꯁꯦꯕꯥ ꯂꯣꯏ ꯇꯧꯕꯤ ꯂꯩꯔꯦ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯏꯀꯥꯏꯔꯦ ꯑꯗꯣ ꯑꯍꯟꯅ ꯁꯦꯝꯕꯤꯔꯛꯄꯗꯒꯤ ꯄꯣꯠꯁꯨ ꯊꯣꯛꯑꯦ ꯑꯉꯥꯡꯅ ꯁꯦꯝꯃꯛꯑꯗꯤ ꯄꯣꯠꯁꯨ ꯊꯣꯛꯑꯣꯏ ꯁꯤ ꯂꯣꯏ ꯊꯣꯛꯑꯦ ꯌꯦꯡꯉꯣ ꯉꯁꯤꯒꯤ ꯃꯩ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯣ ꯉꯁꯤꯅ ꯑꯃꯨꯛ ꯏꯪꯂꯦꯟ ꯚꯔꯁꯦꯁ ꯑꯃꯨꯛ ꯀꯩꯅꯣꯒ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯥꯔꯖꯦꯟꯇꯤꯅꯥꯒ ꯑꯗꯨꯒꯤ ꯄꯣꯠꯁꯨ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤꯅ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯀꯩꯅꯣꯒꯤꯅꯤ ꯇꯧꯔꯤꯕꯁꯦ ꯁ꯭ꯄꯦꯟꯒꯤꯅꯤ ꯁ꯭ꯄꯦꯟꯅ ꯀꯥꯈꯤꯕꯒꯤꯗꯃꯛꯇ ꯃꯣꯏꯅ ꯀꯩꯅꯣ ꯑꯣꯏꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯗꯨꯅꯤ ꯁꯤꯗ ꯑꯍꯟꯁꯤꯡ ꯃꯌꯥꯝ ꯇꯧꯔꯦ ꯑꯩꯈꯣꯏ ꯈꯥꯇꯣꯟ ꯌꯥꯎꯔꯦ ꯁꯤꯗ ꯃꯩꯁꯥꯡ ꯈꯥꯇꯣꯟ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯂꯣꯗꯤ ꯑꯩꯒꯤ ꯂꯦꯡꯒꯥꯅꯤ ꯃꯥꯅ ꯈꯔ ꯑꯍꯟ ꯃꯥꯟꯖꯕꯅꯤ ꯌꯥꯎꯔꯦ ꯆꯅꯝ ꯁꯦꯝꯃꯤ ꯑꯍꯟ ꯉꯥꯛꯇ ꯁꯦꯝꯃꯒ ꯑꯉꯥꯡꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯣꯏꯕꯗꯨ ꯇꯥꯗꯧꯔꯦ ꯉꯁꯤꯒꯤꯁꯦ ꯑꯗꯣ ꯁꯣꯅꯥꯀꯟꯗ ꯀꯤꯔꯟꯅ ꯕꯨꯖꯥꯔꯤ ꯑꯣꯏꯗꯣꯔꯤ ꯈꯣꯡꯉꯥꯡ ꯀꯤꯔꯟ ꯕꯨꯖꯥ ꯑꯣꯏꯗꯣꯔꯤ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯡꯊꯣꯛꯆꯔꯤꯕꯁꯦ ꯑꯗꯣ ꯃꯊꯪ ꯇꯥꯕ ꯑꯃꯨꯛ ꯍꯣꯔꯦꯟ ꯍꯧꯔꯝꯗꯥꯏꯗ ꯑꯃꯨꯛ ꯅꯝꯖꯔꯛꯑꯒꯦ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯊꯪ ꯎꯠꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯀꯤ ꯃꯇꯥꯡꯒꯤ ꯃꯔꯤꯒ ꯂꯩꯅꯅ ꯑꯩꯈꯣꯏ ꯃꯊꯪ ꯄꯥꯎ ꯐꯥꯎꯖꯔꯛꯀꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯁꯥꯗꯣ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯊꯥꯡꯒꯠꯈ꯭ꯔꯦ ꯈꯥꯡ ꯊꯥꯡꯒꯠꯂꯀꯥꯟꯗ ꯑꯣꯠꯂꯦ ꯁꯤ ꯑꯣꯠꯂꯦ ꯃꯩ ꯊꯥꯔꯦ ꯁꯤ ꯑꯣꯠꯂꯦ ꯈꯥꯡꯉꯤꯅꯤ ꯁꯤꯅ ꯍꯧꯖꯤꯛꯅ ꯍꯧꯗ ꯉꯥꯏꯔꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ ꯈꯔ ꯃꯨꯜꯂꯀꯥꯟꯗ ꯂꯩꯁꯜꯂꯀꯥꯟꯗ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯑꯗꯩ ꯇꯥꯆꯧ ꯈꯤꯇꯪ ꯍꯟꯗꯣꯛꯄꯤꯌꯣ ꯕꯨꯖꯥꯔꯤ ꯑꯗꯒꯤ ꯀꯛꯄ ꯕꯨꯖꯥꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯍꯟ ꯉꯥꯛꯇꯅꯤꯀꯣ ꯇꯧꯔꯤꯕꯁꯦ ꯑꯍꯟ ꯉꯥꯛꯇꯅꯤ ꯂꯣꯡ ꯎꯠꯂꯛꯈꯤꯅꯤ ꯂꯣꯡꯉꯒ ꯑꯃꯨꯛ ꯑꯣꯠꯄꯗꯨ ꯎꯠꯆꯔꯛꯀꯦ ꯃꯊꯪ ꯗꯥꯏꯂꯣꯒꯁꯤ ꯅꯨꯡꯉꯥꯏꯕ ꯑꯗꯩ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯁꯣꯟꯗ ꯎꯠꯂꯨꯅꯣꯌꯦ ꯃꯣꯏꯅꯗꯤ ꯎꯠꯂꯔꯣꯏ ꯑꯗꯨ ꯌꯥꯗꯕ ꯑꯃ ꯂꯩ ꯑꯗꯨ ꯁꯣꯝ ꯅꯥꯀꯟ ꯂꯩꯊꯣꯛꯆꯔꯣ ꯀꯦꯃꯦꯔꯥ ꯁꯣꯝ ꯅꯥꯀꯟ ꯂꯩꯖꯔꯒꯦ ꯑꯁꯤꯗꯤ ꯃꯃꯜꯂꯒꯦ ꯑꯗꯣ ꯁꯤ ꯍꯧꯔꯦ ꯊꯨꯝ ꯊꯥꯛꯈ꯭ꯔꯦ ꯌꯥꯔꯅꯤ ꯈꯤꯇꯪ ꯇꯧꯔꯀꯥꯟꯗ ꯃꯑꯣꯡ ꯇꯥꯔꯅꯤ ꯍꯣꯔꯦꯟ ꯇꯦꯁꯁꯨ ꯎꯠꯆꯔꯒꯦ ꯍꯣꯔꯦꯟ ꯇꯦꯁ ꯇꯧꯔꯝꯗꯥꯏꯗ ꯑꯃꯨꯛ ꯅꯝꯖꯔꯒꯦ ꯍꯧꯖꯤꯛ ꯑꯣꯜꯂꯤ ꯍꯧꯖꯤꯛ ꯈꯥꯕꯩꯁꯤ ꯑꯣꯜꯂꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯜꯂꯤ ꯑꯩꯈꯣꯏ ꯇꯥꯆꯧ ꯀꯩꯅꯣꯅ ꯑꯣꯜꯂꯤ ꯈꯥꯕꯩ ꯑꯣꯜꯂꯤꯕ ꯈꯥꯕꯩ ꯈꯛꯇꯪ ꯅꯠꯇꯦ ꯑꯣꯜꯂꯤ ꯈꯥꯕꯩꯅ ꯀꯩꯅꯣ ꯑꯣꯠꯄ ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯍꯥꯏꯔꯤꯁꯦ ꯂꯣꯟꯗꯥꯁꯦ ꯑꯩꯈꯣꯏ ꯈꯥꯕꯩꯅ ꯁꯥ ꯑꯣꯜꯂꯤ ꯍꯥꯏꯕꯅꯤ ꯂꯣꯡꯉꯣꯠꯅꯤ ꯑꯗꯨ ꯎꯠꯁꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯎꯠꯁꯟꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯁꯤ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯅꯝꯖꯔꯛꯀꯦ ꯃꯩꯁꯨ ꯁꯤꯡꯅꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯤꯒꯤꯅ ꯒ꯭ꯌꯥꯁꯅ ꯊꯣꯡꯕꯒ ꯁꯤꯡꯅ ꯊꯣꯡꯕꯒ ꯃꯌꯥꯝ ꯈꯪꯒꯅꯤ ꯑꯗꯨꯒ ꯈꯪꯗꯕ ꯑꯉꯥꯡꯁꯤꯡꯗꯤ ꯈꯪꯉꯔꯣ ꯃꯍꯥꯎꯁꯤꯗꯤ ꯁꯤꯡꯅ ꯊꯣꯡꯕꯅꯤ ꯍꯦꯟꯕꯅꯤ ꯁꯤꯃ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯁꯤꯃ ꯍꯥꯏꯖꯍꯧꯒꯦ ꯁꯤꯒꯤ ꯄꯣꯠꯁꯤꯅꯤ ꯃꯍꯥꯎ ꯇꯪꯉꯀꯥꯟꯗ ꯅꯣꯏꯗꯃꯛ ꯇꯝꯒꯦ ꯍꯥꯎ ꯌꯥꯎꯗꯦ ꯁꯥꯅꯨꯒꯤ ꯐꯤꯂꯝꯗꯨꯅ ꯃꯤꯅꯤꯠ 5 ꯃꯨꯡꯗ ꯎꯠꯆꯔꯛꯀꯦ Correct. Correct. ꯂꯣꯡꯖꯝꯒꯤꯗ ꯌꯥꯏꯌꯦ ꯁꯤ ꯐꯖꯩꯌꯦꯕ ꯑꯩꯁꯨ ꯑꯆꯥꯄꯣꯠꯁꯤ ꯃꯣꯏ ꯆꯥꯕꯗ ꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯁꯦꯕꯥꯔꯤꯅ ꯁꯦꯕꯥ ꯍꯧꯒꯠꯂꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯛꯀꯤ ꯃꯊꯦꯜ ꯁ꯭ꯄꯦꯟ ꯚꯔꯁꯦꯁ ꯐ꯭ꯔꯥꯟꯁꯀꯤꯗ ꯇꯧꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯐꯪꯕꯗꯨꯅꯤ ꯁꯤ ꯂꯩ ꯄꯣꯠꯁꯤ ꯁꯤꯅꯤ ꯂꯩꯕꯁꯤꯅ ꯉꯁꯤꯅ ꯑꯃꯨꯛ ꯏꯪꯂꯦꯟ ꯚꯔꯁꯦꯁ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯁꯦꯕꯥꯔꯤꯅ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯑꯃꯗꯤ ꯌꯥꯎꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗꯤ ꯍꯧꯅ ꯁꯥꯅꯤ ꯃꯌꯥꯝ ꯕꯣꯟꯒꯤ ꯅꯨꯡꯉꯥꯏꯕ ꯄꯩꯁꯥꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯍꯩꯖꯗ꯭ꯔꯁꯨ ꯍꯩꯔꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯂꯣꯏ ꯁꯤꯗꯦ ꯁꯥꯟꯅꯕ ꯄꯥꯝꯕ ꯑꯗ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯌꯥꯎꯗꯦ ꯑꯩ ꯃꯇꯨꯡꯗ ꯄꯩꯁꯥ ꯑꯝꯇ ꯄꯥꯏꯅꯗꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕ ꯑꯩꯁꯨ ꯏꯁꯥ ꯅꯝꯖꯒꯦ ꯑꯃꯨꯛꯇ ꯃꯔꯤ ꯃꯉꯥ ꯌꯥꯎꯔꯝꯕꯅꯤ ꯈꯜꯂ ꯆꯪꯉꯝꯃꯁꯨ ꯆꯪꯉꯤꯅꯦꯕ ꯑꯁ ꯆꯣꯛꯈꯤꯕꯀꯣ ꯑꯗꯨꯒ ꯂꯥꯁ ꯅꯣꯡꯒ ꯂꯥꯁ